Lakhipur Online Putok Saba July ki tang tara Irai Numit ki Khomjinba Pao tabirase. Ahan bada Maruoy Pao Maharashtra da Pangthokpa Mangasuba India Taekwondo Pumse National Championship da Kabrabam Sarasatina gold medal laurakre. Film Forum Manipur gi Midyang Makhada All Manipur Cinematographer Association asinduna Cine of Day ki thorom pangthokre. Dibong Gram Panchayat GPDP lising aniga kuntaret finalize taunana bagitamak special Gram Sabha pangthokre. Assam Sarkar na Guru Dakhina scheme makhada Oja Singh da sentang piragani haina Mahima Singh Mantri Dr. Anos Beguna Assembly da phongdokre. Assam da Others Bidaloy Mahisang Yangkai Nepal lingkat kre tutor singi fix pay chahida 6% tautuna hengal halagani. West Bengal dagi Rajya Sabha ki member oirambi Susmita Dev BJP da yaukre. Amasung France na Morocco bu goal ani suino da maithiba piduna World Cup ki semi final gi mafam kankre. Hauzik mapung oiba pau tabirase. Maharashtra gi Pune da leiba Sri Shiv Chhatrapati Sports Complex da handakta July ki tang 9 dagi haukiba July ki 13 pawa chathagadaba mangasuba India Taekwondo Pumse National Championship lising aniga kuntaret ki championship asida Kabrabam Saraswati Debina gold medal laurakduna iramdam amadi izati ki mingchat porakre. Banbayai Kabrabam Saraswati Kasar district ya Anwar Park Khungang dagi haukiba aduga hauzikna Guwahati gi Satgaon da leiriba K Joy Kumar Singha amadi K Nil Kamal Devi gi machanupini. Mahaki maipakpa sida mahaki mungmanung amadi mari mata singna nungaiba phongthoknari. Gold medal fanglaba matung mahak hauzik Chuncheon lising aniga kuntaruk World Taekwondo Pumse Championship ki final selection gi damak training camp ta saruk yanana bagi damak khalakre. Kabrabam Saraswati na Korea da pangthokadaba World Taekwondo Championship asida saruk yaduna malem gi thakta medal fangjaduna lamdam asigi mingchat porakpa ngamba oirasanu haina Uma Kamrup District Committee ki Secretary Bhutachandra Laisram gi maiketagi yaifa pauzil pirakli. Nuluk na ningsingjaba ma Manipuri Sahitya Parishad Lakhipur District Committee ki makhada leiriba Branch Committee single loinana akhanaba mifam ama Manipuri Guest House Konjang Lekaida haukiba July ki tang 5 nongmaijing nimita phamki. Mifam aduda maruoina lamdam asida Manipuri Medium School singi suksin kraba phibam kupna nainaki. Matung tabada laukiba warep ki matungina lagleba July ki tang 18 nongmaijing nimit ki ayuki pung 10 taba matamda hiramasigi matangda kupna nainajabagi mifam ama Manipuri Guest House Konjang Lekaida kaujari. Mifam aduda laugadoriba warep adu Assam ki CM amadi Mahima Singh Mantri ga loinana iramdam asigi Mantri Sri Kaushik Rai ga sutanaduna school singa si hinganana bagi pambai thijagani. Paramaduna mifam asida Lakhipur District Committee ki makhada leriba LP dagina High School thaki Manipuri Medium School kudingmaki oja makok amadi oja gi mihut amaga loinana tangai fadana lakpinaba amadi school sing aduda kari kudongsa tabba leibagi haibadu mifam aduda phongdok piranaba Manipuri Sahitya Parishad Assam Lakhipur District Committee ki President Leisungbam Robindro amasung Secretary Ingudam Nilbir gi cherol asida khangalakli. Film Forum Manipur gi Midyang Makhada All Manipur Cinematographer Association asinduna ngarang Kwa Kaithel Thoksom Lekai da leiba BB Films ki auditorium da Cine of Day gi thoram pangthokre. Thoram aduda Film Forum Manipur gi Vice Chairman Khetrimem Kishore Kumar na mithunglen. All Manipur Cinematographer Association ki President L. Radhamohan Sharma na thoram mapu amadi Manipur State Film and Television Institute ki hanagi Director Birendra Salam na akhanaba mithung oina saruk jaki. Film Forum Manipur gi Interim Chairman BB Surjit na thoram gi taram nokpagi warol pikhi. Nungi oiba warol na All Manipur Cinematographer Association gi Advisor NG Ghanashyam na thambikhi. Thoram gi manung chenna Director amadi Cinematographer singi marakta punna thabak tawminaba haiba hiram asida All Manipur Matamisai Kanglup Amik ki President Naba Volcano Filmmaker Romi Maite All Manipur Filmmakers and Producers Association ki Secretary Kangla Prem Senior Writers and Playwright Forum Manipur ki Secretary Binoranjan Oinam Senior Directors Guild Manipur ki Secretary Ojit Babuning Thaujam
Editors Guild की ट्रेजरर योई मयाई मोंगसाबना चिंगबा saknareba mioi kayana wangangki mithunglen oikiba Khetrimaim Kishore Kumarna phongdokhibada afaba film ama puthoknaba honabada cinematographer amadi director ani asigi afaba collaboration yamna mathau tai haiki advisor NG Ganasyamna phongdokhibada film forum Manipur gi makhada leiriba constituent guild amadi association taranithoi asina tha khudingi aroiba nongmaijing numit singda cine of day gi thorom paktoktuna laklami adubu chapsaba numit amada pangthokpana afaba khongthang oigani haina film forum Manipur namare plauduna tha khudingi cheichat mapana sida cine of day gi thorom asi pangthoklakpani haiki akhanaba mithung Birendra Salamna lengakna chahi gi budget ta film gi damak akhanna senpam hapiraklagadi film forum Manipur gi makhada leiriba guild amadi association sing asinasu matam gi oiba workshop seminar master class amadi atei development program sing pangthorokpada mateng pangbangam haiki thauram mapuina saruk yakiba L Radhamon Sarmana phongdokhibada Manipur da afaba magun leiba film sing puthorakna bahona pada cinematographer sing amadi director sing gi marakta afaba mari thamnana bagi wakhalon da pangthokliba thauram asina nauriba cinematographer sing amadi director sing gi maphamdati thoidokna kanaba thauram ama oiragani haina phongdokhi सबकी योजना सबका विकास की मखादा ग्राम पंचायत डेवलपमेंट प्लान GPDP लिसिंगनिगा कुंतरु कुंतरेट फाइनलाइज तौनबगी दमक पीपल प्लान कैंपेन लिसिंगनिगा कुनमंगा कुंतरु के अनिसुबा स्पेशल ग्राम सभा ngarang जिरिबाम CD ब्लॉक की मखादा लेबा दिबोंग ग्राम पंचायत न सिंदन पांगथोखरे grassroots level da mioi kudingmak saruk jatuna punna chakhatminanaba sustainable development goals ki theme mapan amasung 11 schedule gi subject kun mapan da yumpa moiduna tharmasida khananina ki maruina thakranaba ising phanganba lunanba lambi thong drainage system street lighting haksel mahima singamadi machiwiba chinjak yauna ate hiram singda ahen miding thamduna khananina ki special gram sabha sida tongan ba line department sing saruk jaki masida CAF and PD forest division jiribam district transport office horticulture PHED amadi MSRLM na chingbagi mihut singna thormasida saruk jaki ग्राम सभा सिदा जिरीबाम असेंबली कॉन्स्टिट्यूएंसी के MLA ना चीफ गेस्ट होना सरक जाके असिदा सुनतना जिरीबाम CD ब्लॉक की वीडियो तौरांगबम जानेश्वर दिबोंग GP एडमिनिस्ट्रेटिव कमेटी के चेयरमैन थोंगा मेगाजिट MSRLM की इंचार्ज डिस्ट्रिक्ट मिशन मैनेजर वाहेंगबम प्रेमचंद हॉर्टिकल्चर एंड सोइल कंजर्वेशन की रिटायर्ड इंस्पेक्टर के धीरेन अमसुंग सोशल वर्कर NG इबोल न चिंगबा मियोसिंगना डाइस द लेंगसिनदुना थोरमतु मपुंग फाना पांगथोखे लिसिंग अनिगा 13 की आइन की मतुंगिना लिसिंग अनिगा 13 यमदी लिसिंग अनिगा 19 provincialization की थौरांग सिंगदा यावहोदबा ओजा सिंगदा अमुक्तंगी ओइबा सेंथंग पिनबगी पांदमदा राज्य सरकारना गुरु दक्षिणा कोबा स्कीम अमा पाइखतले अमसुंग मसिगी दमक गुरु दक्षिणा हाइना मिंगथोनबा पोर्टल अमसु हांगदोखरे महिमसिंगी मंत्री डॉक्टर रनोस बेगुना ngarang assembly da wafa masigi matangda phongtoklatuna hai गुरु दक्षिणा पोर्टल की कुथांगदा एप्लीकेशन लिसिंग 15 सबमिट तौरखरे एप्लीकेशन सिंग अदु येंगलबा मतुंग यामना थुना मसिगी मतंगदा वारेप अमा लौरगनि हाइना महाकना फोंदोखे राज्य सरकार ना राइट टू एजुकेशन एक्ट की मतुंगिना गुरु दक्षिणा स्कीम असि पाइखतपनि हाइना पल्लदुना डॉक्टर पेगुना आइना सिगी मतुंगिना महिरोय कुंट्रा लेबा स्कूल सिंगदा ओजा अनि प्रोविंशियलाइजेशन की मखादा चलंगनि हाइरे असम दा हौजिक आदर्श विद्यालय माहिसंग यांखै निपान लिंखतख्रे 13 सुबह असम विधानसभा की ngarang marini chanba nimitta MLA Muhammad Ashraful Islam Sheikh na hangkiba wahang amagi paukumda mahimasinggi mantri Dr. Ranos Bekuna wapamasi phongdokhibani mahakna hai hauzik phawbada आदर्श विद्यालय लिंखत्रिबा विधानसभा केंद्र सिंगे MLA सिंगना मखोय gi lamdam aduda आदर्श विद्यालय लिंखतनबगी प्रपोजल पिसिनबा यागani haiki MLA Ashraful Sheikh na ट्यूटर सिंगी फिक्स पे की मतंगदा हंकिबा वहांग अमगी पाखुमदा महिमा सिंगी मंत्री ना हाय नेशनल काउंसिल फॉर टीचर एजुकेशन लेबलिबा क्वालिफिकेशन फंग्रिबा ट्यूटर सिंगबो अपॉइंटमेंट पीबा याखिरोय मखोयबो
tutor oina makata na thamkigani haina palladuna makhoi gi fix pay adu chahida 6% hengalalagani haiki matungda mathau taba qualification phanglakpa tutor singdadi oja oina appointment pigani haina sumhang phongdokhi Silchar gi hanagi MP amasung West Bengal dagi Rajya Sabha gi member oirambi Susmita Deb ngarang sakol senimita Kolkata da pangthok pataro mamada BJP de yaukre Barak Valley gi masak naiba Congress luchingba amasung hanagi Union Minister oiramba Lakhidraba Santosh Mohan Deb ki machanupi Susmita Deb ngarang Kolkata gi BJP office da party asida join tawkibani West Bengal ki State BJP President Samik Bhattacharya ki mamang da mahakna BJP party ki phiral paikhi mahakaloina na TMC thadokraba hanagi MP ani Sukhendu Sekhar amasung Prakash Chiksu ngarang BJP de yaukre West Bengal da Rajya Sabha ki pham ahum gi damak election notification thokibagi mathangi nimitta ngarang makhoi ahumna BJP de yaukibani France na Morocco bu goal ani suino damai thiba piduna World Cup ki semi final gi mafam kankhre Boston Stadium da pangthokiba FIFA World Cup ki ngarang nongyai matung ahing pung ama makhai tapa matam da pangthokiba quarter final match da France na Morocco bu goal ani suino da mai thiba pikhre match asida Kylian Mbappe na ahan bahaf ki penalty kick ama mahakna miss tawkhrabasu masigi matung da mahakna goal ama chanki Match asigi kunmanga suba minute Morocco gi Mazrauna Mbappe bu box manung da foul tawkibadagi France na penalty ama phangki adubu Mbappe na sinki ba penalty kick adu Morocco gi goalkeeper Yasin Baunauna goal adu ngakthoki adubu half time gi matungda humfu suba minute Mbappe na Fazaraba goal ama chanduna France bu mangjil than ki masiga loinana tournament asida mahaki apunba goal masing nipan sure matungda humfu taruk suba minute Usman Dembele na France ki damak ani suba goal amaka chanduna France na Morocco bu goal ani suino damai thiba piki Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu Aroi bata maroi ba pau amukhanna Maharashtra da pangthokpa mangasuba India Taekwondo Pumse National Championship da Kabrabam Sarasatina gold medal lorakre Film Forum Manipur gi Mediang Makhada All Manipur Cinematographer Association asinduna Cine of Day ki thoram pangthokre Dibong Gram Panchayat GPDP lisingani ga kuntaret finalize tawnana bagi tamak special gram sabha pangthokre Assam Sarkar na Guru Dakhina scheme makhada oja sing da sentang piragani haina mahima singi mantri Dr. Anos Beguna assembly da phongdokre Assam da Adarsh Bidaloy Mahisang Yangkai Nipal lingkat kre tutor singi fix pay chahida 6% tawduna hengal halagani West Bengal dagi Rajya Sabha ki member oirambi Susmita Deb BJP da yaukre amasung France na Morocco bu goal ani suino damai thiba piduna World Cup ki semi final gi mafam kankre Lakhipur online YouTube channel gi pau sanduk chaba ngasigi oinadi matang asida loijare